ꯃꯨꯔꯒꯦꯕ ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯦ ꯀꯩ ꯀꯩꯅꯣ ꯈꯟꯖꯥ ꯊꯛꯄ ꯃꯤꯅ ꯋꯥ ꯉꯥꯡꯉꯣ ꯋꯥꯠꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯋꯦꯜꯀꯝ ꯇꯨ ꯑꯅꯗꯔ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯌꯥꯎꯁꯪꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯨꯅ ꯍꯦꯄꯤ ꯌꯥꯎꯁꯪ ꯑꯗꯨꯒ ꯍꯣꯔꯦꯟꯁꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯅꯝꯖꯔꯛꯀꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯀ꯭ꯂꯕꯅ ꯁꯤꯟꯕ ꯍꯥꯎꯁꯤ ꯑꯃꯁꯨ ꯁꯥꯟꯅꯕ ꯆꯠꯀꯅꯤꯕꯀꯣ ꯅꯨꯡꯗꯥꯡꯗ ꯍꯥꯏꯇꯥꯔꯦ ꯄꯨꯡ 7ꯗ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗꯩꯗꯤ ꯌꯥꯎꯁꯪꯒꯤ ꯀꯣꯟꯇꯦꯟ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯆꯔꯛꯀꯦ ꯃꯃꯥꯡꯒꯤ ꯍꯞꯇꯥ ꯑꯃꯅꯤꯗꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪꯁꯨ ꯆꯥꯡ ꯅꯥꯏꯔꯨꯗ꯭ꯔꯦꯕꯀꯣ ꯑꯅꯧꯕ ꯚ꯭ꯌꯨꯋꯔ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯒꯁꯨ ꯀꯣꯃꯦꯟꯇꯗꯤ ꯏꯕꯤꯔꯝꯃꯣꯕꯀꯣ ꯀꯩ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯑꯣꯏꯕ ꯌꯥꯝ ꯍꯦꯛꯇ ꯏꯕꯤꯔꯝꯃꯣ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯃꯆꯥ ꯑꯃ ꯇꯧꯖꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣ ꯂꯣꯏꯔꯝꯗꯥꯏꯗ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯛꯑꯅꯤ ꯍꯥꯏꯗꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯌꯦꯡ ꯊꯥꯒꯠꯀꯦꯅꯗꯤ ꯌꯥꯝ ꯈꯟꯖꯕꯅꯦ ꯑꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯣꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯁꯤꯗ ꯀꯥꯔꯤꯁꯤꯁꯨ ꯃꯔꯝ ꯂꯩꯕꯀꯣ ꯁꯤꯗ ꯍꯧꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯂꯩ ꯃꯌꯥꯝ ꯍꯧꯋꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯨꯃꯤꯠ 20-25ꯅꯤꯃꯨꯛ ꯁꯨꯔꯝꯃꯅꯤ ꯅꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯁꯤꯒ꯭ꯔꯅꯤꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯇꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯟꯕꯗꯒꯤꯅꯤ ꯅꯝꯗꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯅꯝꯒꯦ ꯍꯥꯏꯐꯦꯠ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯍꯥꯠꯂꯅꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡꯁꯦ ꯌꯥꯝ ꯉꯟꯕ ꯃꯥꯟꯕ ꯋꯥꯅꯤꯀꯣ ꯀꯩꯁꯨ ꯉꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯅꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯌꯦꯟ ꯈꯣꯡꯕ ꯈꯣꯠꯄꯒꯤ ꯃꯈꯣꯟꯒ ꯇꯥꯏꯁꯦ ꯀꯩꯁꯨ ꯉꯟꯗ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9:20 ꯆꯠꯂꯕꯅꯦ ꯀꯩꯁꯨ ꯉꯟꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯃꯊꯛꯀꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯑꯝꯇ ꯅꯝꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯛꯑꯒꯦ ꯑꯩꯅ ꯚꯤꯗꯤꯑꯣ 3-4ꯗꯗꯤ ꯁꯨꯔꯝꯃꯅꯤꯕꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯅꯝꯒꯦ ꯎꯠꯀꯦꯅ ꯍꯥꯏꯒꯠꯂꯤꯁꯦ ꯑꯗꯣ ꯌꯨꯝꯒꯤ ꯃꯤꯅꯐꯧ ꯊꯥꯖꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯅꯝꯒꯅꯤꯅ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯅꯝꯃꯛꯀꯦ ꯆꯩꯔꯥꯎꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯅꯝꯃꯛꯀꯦꯕꯀꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯎꯠꯂꯝꯒꯦ ꯁꯤ ꯍꯧꯗꯣꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯝ ꯀꯟꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕꯗ ꯁꯤ ꯃꯌꯥꯝꯁꯤꯅꯦꯕ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯗꯣꯏꯁꯦ ꯑꯗꯣ ꯁꯤꯗꯤ ꯀꯣꯟꯅ ꯎꯠꯂꯛꯑꯒꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯨꯟꯁꯤꯟꯅꯔꯔꯣꯏꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯤꯁꯨꯝꯒꯤ ꯌꯥꯎꯁꯪꯒꯤ ꯃꯩ ꯊꯥꯕꯩ ꯉꯥꯏꯅꯔꯤꯁꯤꯗ ꯁꯝꯁꯦ ꯂꯩꯔꯦ ꯗ꯭ꯔꯣꯟ ꯂꯥꯛꯄꯅꯤꯅ ꯄꯨꯡ 7ꯗ ꯑꯣꯏꯅ ꯊꯥꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯔꯤ ꯊꯥꯁꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯥꯡꯗꯣꯔꯛꯑꯦ ꯄꯨꯡ 7 ꯑꯗꯨꯋꯥꯏ ꯇꯥꯗꯧ ꯃꯥꯜꯂꯦ ꯃꯤꯁꯤ ꯂꯣꯏ ꯉꯥꯏꯅꯔ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤꯗ ꯃꯌꯥꯝ ꯉꯥꯏꯅꯔꯦ ꯁ꯭ꯋꯥꯏꯗ
ꯑꯣꯏꯖꯔꯒꯦ ꯚꯒꯋꯥꯟ ꯁꯦꯕꯥ ꯏꯁꯣꯔ ꯁꯦꯕꯥ ꯅꯝꯗꯨꯅ ꯅꯨꯡꯉꯥꯏ ꯐꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯣꯏꯖꯒꯦ ꯑꯣꯏꯍꯟꯕꯤꯔꯣ संगीत में जाना देखो जय 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 ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯃꯤꯁꯤꯡꯅꯁꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯃꯆꯥ ꯑꯃꯇ ꯇꯧꯖꯒꯦꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯉꯝꯃꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯍꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯩ ꯅꯠꯇꯦꯀꯣ ꯀꯩꯁꯨ ꯐꯪꯗꯦ ꯑꯩ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ 1K ꯍꯦꯟꯕ ꯅꯠꯇ꯭ꯔꯒ 1Kꯒꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯨꯌꯥꯝꯅ ꯄꯤꯛꯏꯕꯀꯣ 3,360 ꯑꯗꯨꯃꯥꯏꯅ ꯌꯧꯗ ꯉꯥꯏꯔꯤꯕꯅꯦꯕ ꯌꯥꯝꯗꯦꯕ 그ꯩꯁꯨ ꯀꯥꯏꯗꯦ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯆꯁꯅꯣꯕ ꯑꯗꯨꯏꯁꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯒ꯭ꯔꯣ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯑꯅꯧ ꯀꯣꯟꯇꯦꯟꯠ ꯑꯗꯩ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯀꯩꯀꯥꯗꯣ ꯑꯩ ꯍꯥꯞꯆꯤꯟꯖꯔꯛꯀꯦꯕꯀꯣ ꯑꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯟꯕꯒꯤꯅꯦꯕꯀꯣ ꯑꯩ ꯏꯁꯥꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯒꯦꯕ ꯑꯗꯨꯏꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ 2023ꯗꯒꯤ ꯍꯧꯈꯤꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛꯐꯥꯎ ꯚꯤꯗꯤꯑꯣꯁꯦ 36 ꯃꯨꯛꯇꯪ ꯊꯥꯒꯠꯇ ꯉꯥꯏꯔꯝꯈꯤꯅꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯆꯥꯡ ꯐꯖꯅ ꯅꯥꯏꯁꯦ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ ꯚꯤꯗꯤꯑꯣ 35 ꯐꯥꯅ ꯊꯥꯒꯠꯇꯕꯒ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯇꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯔꯛꯇ ꯑꯩꯁꯦ ꯃꯨꯠ ꯌꯥꯝꯅ ꯊꯤꯅ ꯍꯟꯕ ꯑꯃ ꯌꯥꯎꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯣꯝꯗꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯍꯦꯛꯇ ꯁꯣꯝꯗ ꯂꯨꯞꯁꯟꯕ ꯑꯣꯏꯗꯦꯕꯀꯣ ꯑꯩ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯒꯣꯜ ꯅꯨꯡ ꯂꯩꯖꯩꯕꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯒꯤ ꯍꯣꯕꯤ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯑꯩꯅ ꯇꯧꯖꯕꯅꯦ ꯁꯥꯏꯠꯇ ꯑꯩꯅꯒ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯝꯖꯕꯁꯦ ꯑꯩ ꯐꯦꯃꯤꯂꯤ ꯅꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯜꯆꯔꯒꯤ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔꯣ ꯑꯩ ꯆꯦꯅꯦꯜꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯣꯡꯕ ꯊꯥꯛꯄꯗꯒꯤ ꯍꯧꯖꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯕ ꯏꯃꯥꯟꯅꯕꯁꯤꯡꯅꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯊꯣꯡ ꯊꯥꯛꯄ ꯑꯦꯟꯖꯥꯡꯒ ꯎꯕꯁꯦ ꯌꯥꯝꯅ ꯃꯣꯏꯗ ꯍꯥꯏꯗꯤ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯔꯦꯟꯐꯧ ꯂꯣꯏꯔꯔꯣꯏꯕ ꯋꯥ ꯉꯥꯡꯕ ꯍꯧꯔꯗꯤ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡꯗꯁꯨ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯆꯔꯛꯀꯦ ꯑꯅꯧꯕ ꯈꯤꯇꯪ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯕꯁꯨ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅꯒ ꯊꯣꯡꯕ ꯑꯦꯟꯖꯥꯡ ꯍꯥꯏꯗꯤ ꯁꯥꯏꯠꯇ ꯆꯥꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯕꯀꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯑꯥꯏꯗꯤꯌꯥ ꯊꯣꯛꯑꯦꯕ ꯑꯗꯨ ꯊꯣꯡ ꯊꯥꯛꯄꯒꯤ ꯑꯩꯈꯣꯏꯅꯒ ꯍꯩꯔꯤꯁꯦ ꯁꯥ ꯊꯣꯡꯕꯒꯨꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯩꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯇꯁꯨ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯏꯕꯤꯔꯝꯃꯣ ꯑꯩꯅ ꯉꯥꯡꯕꯗ ꯉꯥꯡꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯌꯥꯝ ꯅꯧꯔꯤꯕ ꯆꯦꯅꯦꯜꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯦ ꯆꯍꯤ 2 ꯃꯈꯥꯏ 2 ꯈꯔ ꯍꯦꯜꯂꯦ ꯑꯗꯣ ꯅꯝꯕꯗꯗꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯆꯦꯅꯦꯜꯅꯤꯅ ꯑꯩꯁꯨ ꯇꯝꯃꯤꯅꯦꯕꯀꯣ ꯃꯌꯥꯝꯗ ꯋꯥ ꯉꯥꯡꯕꯕꯨ ꯑꯣꯏꯔꯣ ꯈꯣꯠꯂꯣ ꯁꯣꯏꯕ ꯉꯥꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯗꯤ 2nd ꯗꯦꯗ ꯊꯥꯒꯠꯀꯦꯅꯗꯤ ꯈꯟꯖꯕꯅꯤ ꯑꯗꯣ 3rd ꯗꯦꯗ ꯌꯥꯎꯁꯪꯒꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗ ꯌꯥꯎꯁꯪꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅꯤ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯆꯩꯔꯥꯎꯕ ꯑꯃꯨꯛ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯗꯩꯗꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦꯕ ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯦ ꯀꯩꯅꯣ ꯈꯟꯖꯥ ꯊꯛꯄ ꯃꯤꯅ ꯋꯥ ꯉꯥꯡꯉꯧ ꯋꯥꯠꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ
ꯁꯤꯅ ꯍꯣꯔꯦꯟ ꯁꯣꯁꯇꯤꯒꯤ ꯄꯨꯅꯕꯅꯦ ꯑꯥꯗ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯔꯥꯡꯕꯝꯅ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯔꯥꯡꯕꯝ ꯑꯍꯩꯕ ꯄꯥꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯔꯥꯡꯕꯝ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯅꯨꯄꯤ ꯑꯔꯥꯡꯕꯝ ꯁꯤꯅ ꯇꯥꯡ 4ꯗ ꯑꯩꯅ 60 ꯇꯧꯒꯅꯤꯅ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯊꯥꯒꯠꯆꯈꯤꯕꯗꯨꯅꯦꯕ ꯑꯗꯨꯏ ꯃꯈꯥ ꯑꯣꯏꯗꯣꯏꯅꯤ ꯆꯤꯕꯤ ꯅꯪ ꯁꯤ ꯃꯌꯥꯝ ꯎꯕꯗ ꯆꯥꯅꯤꯡꯉꯝꯅꯤ ꯁꯤꯅꯅꯦ ꯀꯩꯅꯣꯒꯤ sida magi yaushangi ꯑꯗꯨ ꯅꯪ ꯌꯥꯎꯁꯪꯒꯤꯁꯤꯅ ꯍꯌꯦꯡꯋꯥꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅ ꯍꯪꯉꯨ ꯁꯤ ꯂꯩ ꯃꯌꯥꯝꯁꯤ ꯁꯤ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯕ ꯍꯪꯉꯨ ꯍꯌꯦꯡ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ Yo, come do it.